Khangsim Village tagi Tontang Khamran gi Imung manungna Kakching Ningthou Leikai LIC Pareng da leiba Ima Hospital gi Mingchat Thinaba wapham kaya media da Phongdorakhiba adu Laibak Thibani haina Hospital asigi HR Manager Naorem Priyari na Phongdorakli ngasi Ima Hospital da pangthokpa paugi mifam amada wapham asi phongdokladuna mahangna makhatana hai Tontang Khamran hariba miyoi asi haukiba me kun humdoi gi numidang pung 13:35 rom taba aduwaida Hospital asida pukhatlakibani mathangi numitta patient party na haibagi matung inna atopa hospital amada pukhraba matungda patient adu leikidaba adugidama hospital asigi maikaidagi thamoi sokna nungaitaba phongdokli Hospital amagi asoiba natraga patient gi maikaidagi asoiba leirabadi madu law court na natraga medical board amana ningthina investigation tawraba matungda achum aran khanggadabani achum aran karisu khangdringaida Ima Hospital da maral hektamak sizinba haibasi Laibak Thibani amadi mapung phadaba allegation amani thawong asi Ima Hospital na akanba mawongda condemn tawi Sel tanabagi damak patient phajillaga thamnaba honei haina hospital asida sirakliba maral adu yumpham yaudabani amadi ngasi phawbada hospital asina tawraktaba thabak amani patient adu maram amadagi matam chana refer tawkhibagi record khudingma hospital asida leiri patient adugi investigation da supnatagi lupa lising 8 ka marifu tara khaktamak charge tawkhi Masidi routine examination ki charge ni amadi mari leinadaba diagnostic test amata tawkhiba leite hainasu mahangna makhata na phongdokhi Ima Hospital Kakching na awa ana taraba leita laira bagi damakta kathokpoga loinana ana layeng tathaduna lakli HR center singda maram amadi matam sana refer tawgibagi mayam amasu lai patient asi hospital dagi sakhiba matamda koina staff nurse ama ambulance hapjage haiba matamda makoina koigi patient haibadi Tontang Khamran stable oi maram aduna staff yaudragasu sister nurse yaudragasu lambida tholapa risk kudima sana lawjagani haibagi consent form da sign tawbasu lai hairiba maram sing asina hospital da maral sibasi strongly condemn tawi amasung medical da thabak tawduna lairiba doctors nurse amadi staff singdasu morally down ohele Maram asina achum aran khangdana hospital amabu maral sibasi tawbiganu miyamna su Manipuri lairiba ana layeng sangsingda anaba ama laikhidraga tumaran khangdana hospital bu maral sisinba amadi pochai Leikai thubaiba thabak ase tawbiganu